खुरुमजरी इमेज पाउदम मियंग ताबिर बख्वाई पुनमपु अहानबदा खेप्टिमे मोनिंदोना तराम नोक्सरी ngasiगी maroiba paw Chief Minister N Birena internet ki kuthangda Imphal Jiribam amadi Mauda EILP platform counter angdokre Thawbal amasung Kaksing district ki oina harbek lising humari chamanga darkar oibada lising humanga chama pipre haina Law Singu Minister O Lukoina Haikre Sub Divisional Office May Thaki Bagi Mayokta Lirong the Wakan from Pamkre Loinana Deaf Expo 2020 is to the same Saribasing Matanga Defense Minister Rajnath Tamadi Gujarat Chief Minister Vijay Rupanina Khananina Kre Hauzik Nasigi Mapunguba Paw Muglobirasi Chief Minister N Birena ngasi EILP Inner Line Permit Platform Counter ngasi Internet ki kutang da hangdokre Counter asi mafam ahum haibadi Imphal Jiribam amadi Mauda thamnana bagasi Chief Minister Secretariat Home Department amadi Information Technology Department Manipur anina khusamnaraga sinduna pangthok patharumda Chief Minister hangdokhibani Taramaduda Education Minister Sorokhaibam Rajen Labor and Employment Minister Thoksom Satyabrata Advisor to CM Health Dr. Sapam Ranjan, Deputy Speaker Kongkham Robindro Maniredagi Chairman Jinchuan Hao Amadi Atay Lepak Lengaki Official Singsu Saruyaki. State Sigi Mapangi Mio Yamana Inner Line Permit Asi Lono Bagitamak Manipur ilponline.mn.gov.in the Changduna apply Taropayagani Amadi Permit na Issuing Center Dagi Imphal Airport Mau Gate Jiribam Railway Station Amadi Jiribam ILP Exit Counter Dagi On-site verification Ningtina Toromatung the Lobu Yagani Masigi online portal asi Cube 10 Technologies Private Limited na Sewat Kivani Toromaduda Wangaladuna Chief Minister N Biren Hai Iram the Masigi Masing Yamduda ba Irecha Singi Manki Gataba Saktam Kanjana Bagidamak State Asida Inner Line Permit System Chanahale EILP tracking system asi permit piba amadi makoibu thibagi system da thenariba issuing amadi ahobasing asi mentionaba sembani system asina miyo yama state asida permit jaruga changak pra haibadu check tawbada amadi miyo adu chakhrabra state asida mahaki permit period matam manungda leiriba leiba yabi matam hendokhrabra haibadu ticket pada mateng oirgani haiki Study point ba inner line permit man premium na sana view na sana hamba laaba matunga jam effectively deal to na effectively madugi process sama systematically thamna bagi ahan ba khongthang ni hai to premium da hamjari aduna man sarkar Manipur miyam na pamba adu loina na su Bharat Sarkar na su aikoi gi tangai khadabu bu khanaga yabiraki ba summa system summa law summa rules punama amat ta kaidana miyam gi interest ta na ba process ka buni adu na series over si adu na ne media gi si ka miyam ko jeni ba masi yam systematically sangat pa thokiba thokdana marak mangal le si loina check over Nogani, I will click the Orkanda, Mangre had a mobile tracking family punishment people or Hadokiba or time extension to procedure group same Manipur da Hokyo Pung Kunmari da Mui Tani Mafudrama Panona COVID positive oikre, Mui Taruna Lekidre, Pungfamasa Mui listing a Humatamapani form the test of Kiduna, state Asida COVID. Pandemic haubadagi ngasi phawda mioi lakh taranithoi lising taranipan chatruk marifut taruk test aukre COVID
पॉजिटिव ओइखिबा मी अपुनबा मसिंगना लाख अमा लिसिंग तरामरी चामंगा सुबना अनिनी लेखिदबना लिसिंग म चात्रेट मरफुद्रा सुख्रे ngasi goina covid positive oibagi chang chada tare dasmik taruk yauki state asida housing active case ta mioi lising ahum ga chahum kun leiri ngasi mioi chahum mumatoi discharge tawkhibadagi recover tawkhraba mi gi masing lakh ama lising mapan chahum murpudra nithoi sukre Manipur yoina covid laichatagi nawa phabagi chang chada murpudra manga dasmik manga ahum yore Kakching district ta hokyo pung kunmari da mioi yankai humdoi test tawbada mioi mari positive oiba thenaki mioi sing adu lenga ki test tawpham da kontra mathoi jiban hospital da tara nithoi amadi ima hospital da tara test tawkhibani maduda lenga ki test tawpham amadi jiban hospital da mioi ani positive oiram kibani Malay masida covid positive oiba mi gi masing koti kunmathoi lakh murfudra mari lising kontra humdoi chani kunipan sukre masig manuda mioi lakh nipumanga lising nipunipan chamri kontra mathoina lekhidre mioi koti taramapan lakh humpuni thoi lising yankai mapan chamapal taramapal na naramadagi pakre pandemic asina sohanduna khwaidagi positive case wangba leipak na USA na oiri leipak asida mioi koti mari lakh ahum lising kontra chatre tarnithoi positive oikre Indiana positive case koti ahum lakh kunipan lising yankai tere chamapal kontra tarit thenaduna ani subda leiri amadi positive case koti ani lakh nipan lising mari chani taramanga thenaduna Brazil na ahum suba positive oiba masing yamba lepak oiri India gi oinadi case lakh humpumari lising humpumapan chahum kontra nithoi thenaduna Maharashtra na ahanba case lakh nipu lising mafudra subna kontra taruk thenaduna Kerala na ani suba aduga case lakh kunmapan lising yankai chatruk mari thenaduna Karnataka na positive case masing yamba ahum suba state oiri Low Singu Minister Oinam Lukoina Thobal amasung Kakching Zilla gi oina apun bahar bag lising humpumari chamanga darkar leibada department na hauzik phawda lising humpumanga chama allocate tawkre amadi sugunu kendra khaktagi oina su MLA na lising nipan chanipan kunthani thoi demand tarokpada lising taraga chamanga sumna manga allocate tawkre hayeng mobile oina har bag sahum yenga doribasi tharga punna lising tara chanipan sumna manga surgani haikre ngasi minister gi office ta pangthokpa paw gi mifam da makha tana minister na hai sugru kendra gi MLA Ranjit na ngarang media da har phangdre haina phongdok khibadu MLA na department ki chap chaba record khangdabadagi phongdok pasi laibak thebani department pu black market tawbudona miyam dan lana hunaba amadi rajniti gi thawunsin manba mawong da thabak chathabiganu haina phongdorak pagalonena kendra sarkar na rajya sigi oina har bag lakh manga dasbik nipan darkar leibda lakh mari dasbik mari allocate tor e singi zila singi oina su ukrul gi har bag lising ani ga chamapan chandel gi lising manga chama yankai chorchanpur gi lising tara ga chatret Tamenglong gi chatret amadi senapati amasung kangpopi oina lising taru ga chatret allocate tokre haina phongdorak le Thoban district ki oina requirement je 64500 Kakching ne Thoban ne pullaga Koina huju powder so far allocate to jeri se 65100 che koi allocate to jere the shunu gisina honorable MLA na pire koi matung ina di 8932 aduga akoi gi department gi aina report ojabadana kya no na exactly hai wana report obadana 9000 ga khare hele adu koina allocate to jeri de 10500 ama akoi allocate torega si bawda pisu phadana pi bane hoje har ate district sing sida ki thoido ko har di problem leli leti hai di sugunu kendra ga kumbi kendra ga sini har di yam issue ori hosi torisi ngasi Manipur lenga ki district administration Imphal East ki lamjing makhada district agriculture officer Imphal East ka kusam naduna Imphal East district manung chanba yaripok top singtha gi lomi singda Top Singtha Farmers Club na Sinduna Harian Tokre Nasigi Lomi Sinda Harian Tok Kibatorum Aduda Kongbam Ongbi Inau Devi Tulihal Jila Parisad member Susarugyaki Lomi Singi Maike Degi Manipur Lengana Matamgi Lomi Singda Har Pangan Biba Asigi Damak Manipur Lengapu Tagar Papudoraki Haukiba Lebak Pokpa Amadi Imsagaisagi Lonaba Hingda Thawal District Manung Chanba Lilong
hangam thabida leiba sub divisional office Lilong gi building mai tharambagi mayok ngasi Lilong Bazar da miyam na wakat mifam phangpre Lilong Bazar Development Committee All Lilong Anti Drug Association Lilong Guardians Association hangam thabi Youth Club amadi Samburkhong Youth Development Organization na punna khusamnaraga sindana pangthokkiba wakat mifam aduda saruk yakhiba Lilong Bazar Development Committee gi President Mohammad Nizamuddin na phongdorpada Land Revenue Record Pata National Highway Road Expansion की compensation की record न चिंगबा मरु ओइबा चे चांग कया लेरिबा लेंगा की ख्वाइदि की मरु ओइबा विभाग अमगी ऑफिस पु मई थादोक बाहायबसी तराइन लौदे असिगुंबा मई थारम लिबासिदा चेनरिबा फत्रबा सकंगदबा मियोय सिंगबु मणिपुर लेंगा की मरी लेनबा सिंगना अथुबद थिगत पिदुना आइन की ओइबा चेराक फंगनबियु हाइना लेंगा की पोंगलिंग संगसिलखी दिलोंग सब डिविजन असे लेरिबा लैंड रिव्यू रिकॉर्ड सिंग अमरिंग पता सिंग नेशनल हाईवे एक्सपांशन तौबदा कंपेंशन की चेनरी बचे चांग सिंग पुरी मबु मई थादोक बसे कोई दिलोंग प्रजा पुरी मना कंडेम तौरी चेनरी मिपुंग पुरी मी सिंगदो सरकार ना फारगा मतिक चाब दंडी पिबियु हाइबसे अखोई प्रजा मियांग मेकैदगी बेस्ट मेकेदा फोंदोकसरी Social and Cultural Activist Rakesh Nauremna mahaki ponopam lamdam oiriba Thawal District ki tenthada lamyanba irabot ki mitam khinnabagi damak ngasi ayuk pung 3 makhai taba matamda urep yungtam khre mitam asi khinbagi matangda wafam kaya phongdok aduna Rakesh Nauremna phongdok kibada lamyanba hizam irabot ki samkunga submapok kumon thorum asigi manung channa lamyanba sibu ikai khumnab utpa mahaku awangba thakta थमनबगी वखल लोंदा माकी मिटम असि खिनबगी दमकता ngasi September gi chaichat ani yai farba sogol se nimit asida urep yung tamjabani mitam asi September gi chaichat kunma thoida khinnaba panam thamli haina phongdorakhi 19 Pasoi Assembly Constituency की ex MLA सापम कुंजकेश्वर एलाइस के बना केंद्र से तोान तोान मफम सिंह लेप्तना चथरप चेंग यावना चाना थकनब यंथोपगी सरुक अमा ओइनंगासिसु केंद्र से 19/19 सगोलबल खमनाम लेरकी युमथोंग चहुम हेनबदा तेंगबांगी पोलम सिंह यंथोक्रे ngasi lekai adugi club amadi maira paibi singi kuthangda polam sing yanthokkiba aduda miyamna covid ki awa chaicheng nanglaba kendra asigi miyamda mateng pangbirakpa asigi da sapam kebabu thagarpa phongdorakli Center for Social Development CSD Women Action for Development Ward amadi Child Welfare Committee Tenopal District ki district ka punna khosam naraga frontline workers sing oina mathau togduna leiriba Moregi Sub District Hospital asigi doctor amadi tongan toan ba medical workers sing da pung thogor poina COVID-19 lantheng sinariba PPE hand gloves face masks hand sanitizer na chingba tongan toan ba polam sing mateng pangkre More Hainu Makong Lekai the Labor Sub District Hospital da Pangto Kibanga Sigi Poche Kusinabagi Thorum Aduda Women Action for Development Ward ki Secretary Sobita Mangsa Tabam Center for Social Development ki Secretary U Novokesor Amadi Child Welfare Committee Tenopal District ki Chairperson Michael Thomas Yauna Polam Singh Adubu Hospital Asigi MO in charge Dr. Manoranjan Amadi Mahaki Staff Singh da Kutsanaki Sotaraba Lamlai Makegi Miam gi Punsirol da Awan ba Purakna Bagitamak Mangjil Thana Chongtholiba Political Activist Sapam Kanglipal Maitena E Kat Kray Zeninski Blood Bank Lamlai Mapari Togal Lupna Awan ba Lamlai Miam gi Damak Kathoklaba E Haiba Blood Donation Program Amada Political Activist Sapam Kanglipal Maitena Masag E Miam gi Damak Kathokibani Ngasi Ayhangna Miam gi Damak E Katli Lejeba Kudimaksu Miam gi Damak Kathokani Miam gini Hairagadi Thawai Tharabadasu Chingnaba Leiroi Haina Political Activist Sapam Kanglipal Maitena Phongdoraki Ngasi Phongdokiba Ngasi Pangtokiba E Katpagi Thorum Aduda Lamlai Maikegi Tuan Tuan ba Mafamdagi Lakpa Naha Singna E Katke BJP di Mijeng Sana Yengba Party ni Maram Aduna Acho Macha Khaide Aina Kanano Mana Kanano Haiba Late Sub Manava Miyeng the Yengba Party ni Maramaduna BJP ki ticket Pangba Haibasi Mandal gi member Morta Singhi member Singhi Atoba Thodang Leribani Mandal Amadi Morta Singna
lamdam asida leiriba luchingba singa thabak tawminaba sing asigi makhasu yamna poli haina BJP Thawal district ki president Jumnam Kumar jina pongdokre lakadoriba chahi lising ani kunithoigi anganba sarukta pangthok kadoriba general assembly election gi matangda BJP Manipur Pradesh na sinduna state ki thakta pangthok kiba meeting da lawkiba warep sing adubu mandal sing boot committee sing amadi morsa sing da mamutana khanganba amadi boot sing gi meeting sing haunabagi pandam da BJP Khabok mandal na sinduna 35 Khabok ki boot committee nifumathoi amadi morcha mangana saruk yadun ngasi Khabok mayai lekai community hall da pangthok kiba meeting da saruk yaduna Y Kumar juna haikibani mifamadu da saruk yakiba haukiba election da BJP gi candidate oikiba thoksom jadumani singhana haikibada Manipur da Congress muthachi hairagadi Thawal Kendra Khabok Kendra da BJP gi mirep kanaba honaba mathau tai maramaduna Thawal amadi Khabok Kendra da Congress muthat pa haibasi mandal boot level committee sing amadi BJP gi tuan ba morcha singi daita yamna lei haiki ngasigi meeting aduda BJP Khabok mandal gi president L Tomba Khuman BJP Manipur Pradesh ki State Secretary M Prem Kumar amadi sangnari bamiyo kayasu saruyaki ngasi Manipur Food Industries Corporation Limited MFICL gi Vice Chairman oiriba K Sarat Kumar Singhana Jiribam da mahangna pakelakliba Jiribam gi chakot thorang sing thabak toru mafam kayada chattuna yengsin krei yengsin kongchat asigi ahan boina Jiribam gi kadam talada center gi funding makhada Manipur Food Industries Corporation Limited na sariba primary processing center PPC mega food park asi contractor Pradeep Kauba miyoyamana saribani masigi estimated cost na lupa koti ahumlom ni hairi ani suboina Jiribam gi mayolda nongchup thong saribasi yengchelaba matung Jiribam Municipal Council gi supermarket ki second floor da sarib SBI branch yengsin ki ngasigi yangsin kongsat asigi matangda Manipur Food Industries Corporation Limited ki Vice Chairman K Sarat Kumar haikibada Jiribam ki kadam talada sariba primary processing center mega food park ki thabak kumang chauksin na saba ubada masigi contractor engineer singbu thagachai hairaduna sariba si election mamangda saba loisinduna miyamda sinaba pami haina phongdokhi Makhatana haikibada Jiribam Municipal Council ki supermarket ki second floor da sariba State Bank of India ki branch asi JMC ki EO M Surjit Singha na yengsin biduna thabak suba asi ayamba loisille masigi damak EO bu thagachai amadi mathang tha haibadi October gi ani suba chayolda miyamda sinaraba yai haiki Apunba Jiribam Maira Paibi AJMP gi Joint Secretary gi Pham Purambi Thonaljam Ongbi Amurai Devi Kadam Tala Jiribam da leibina ngarang ayuk khangudana lekhidabada Apunba Jiribam Maira Paibi AJMP All Jiribam United Clubs or Association Azuka MSF District Committee Jiribam Amawabha Jiribam branch na minute ani tumina leptuna awaw phungdokre mana lekhidabasina awatpa mentionba ngamlaroidaba ama lehuragani amadi mahaki thawaina ingna mapugi nakta leiba oirasanu lehuriba imung manungi awabasu saruk yajari haina punna kuyek piduna thadorpa cherol amana haire Gujarat ki Kevadia da lisingani kunithoigi March taradagi tarhamloi phawa pangthok kadoriba Def Expo 2022 ki sem sariba sing adu Defense Minister Rajnath Singh amadi Gujarat ki Chief Minister Vijay Rupani na ngasi kanna nemina krei nene khibadu da Defense Minister amadi Ministry of Defense ki senior officials single loinana Gujarat government English ni kunda Uttar Pradesh ta pangthok kiba Def Expo adu mai pangna tawkiba gi wapam phongdok nakhi English ngani kunithoi da pangthok kadoriba Def Expo asidi ningtambagi chai humudra manga surapagi palan tawmga punna taminari bani Defense Minister Rajnath haikibada government ki wafam Make in India Make for the World na India asi ikui dina global manufacturing hub ama lagani tormaduda Ministry of Defense amadi Gujarat government lagi marakta Def Expo 2022 sinbagi matangda project pinakhi
डेफ एक्सपो 2022 की मरु एबा पांडमदी आत्मा निर्भारतगी मंगलान माई पाहनबा अमदी डिफेंस एक्सपोर्ट्स ता $US बिलियन मंगा लिसिंग अनि कुनमरी दा यहोनबने हाइरी अगस्त 19 की अहिंगदा US लानमी अरोइबा कांगलुपना अफगानिस्तान थादोखरबगी मतुंगदा इस्लामिक लैंडसिंग मनिंग तमनबा ग्लोबल जिहाद अल कायदाना लौथोकपदा काश्मीर पल्ली चेचेनिया अमसुंग जिनजियांगदी याउद्रे अल कायदा की वफम मधु पाकिस्तान की खुद यावी हाइब उथोकलकपनी हाइरी तालिबान की एजेंडा हानदी काश्मीर की मिंग कैदोंगदा यावखिद्रिबनी मियोइबगी ओइना ख्वाइदगी खुदोंथिनाई ओइबा मालेमगी मुस्लिम सिंह पुनथिनबगी वफम असि पाकिस्तान पुखटपा एजेंडमनी हाइरी अल कायदा की मकोक ओइना ऐमान अल जवाहिरीबु पाकिस्तान सेमखिबनी अमदी महाकपु कंट्रोल तौरी तालिबान की सुप्रीम कमांडर हाइवातुल्ला अखुन जादाबु पाकिस्तान की इंटेलिजेंस ISI की कस्टडी थमली हाइरी अल कायदा की स्टेटमेंट अदुदा लेवांट सोमालिया येमेन काश्मीर अमदी इस्लामिक लैंड सिंबु मनिंग तमनबा हाइब यावरी अल कायदा की सिंपैथाइजर मयाम अमा ईरान दा लेरिबा सिंह अदु हौजिकती अफगानिस्तान दा हलक लगनी हाइरी सानबगी पाव सत्तरिबा टोक्यो पैरालंपिक्स 2020 की बैडमिंटन इवेंट की मेंस सिंगल्स ता इंडिया की सानरोई प्रमोद भगत ना यूक्रेन की ओलेक्सेंडर चेरिकोनबु 21-12 21-9 माइथिबा पिदुना सेमीफाइनल चंगमंगमख्रे अमरोमदा इंडिया की सटलर सुभाष याथिराज अमसुंग तरुण धिलोन सु बैडमिंटन की मेंस सिंगल्स की कैंपेन माई पाना संगसिन बहुख्रे सुभाषना जर्मनी की जान निक्लासबु 21-9 21-3 दा अदुगा तरुण ना थाईलैंड की सिरिपोंग टीम मेरोनबु 21-7 21-13 ने माइथिबा पिदुना मखोगी कैंपेन हौख्रे हौजिक अरोइबदा मरुइबा पाव अमु हन पिजरे चीफ मिनिस्टर एन बिरेना इंटरनेट की खुतांगदा इम्फाल जिरिबाम अमदी माओ ILP प्लेटफॉर्म काउंटर हांगदोख्रे थौबाल मसुंग कक्सिंग डिस्ट्रिक्ट की ओइना हार्ट बैग इसिंग हुकुमरी चामंगा दरकार ओइबदा मिहिं हुकुमंगा चाम पिख्रे हैना लवसिंग मिनिस्टर ओल लुखोइना हाइख्रे सब डिविजनल ऑफिस मै थाखिबगी मायोक्ता लिलोंगदा वाकन मिफम फंख्रे लोइनना डेफ एक्सपो 2022 की सेम सारिबसिंग मतंगदा डिफेंस मिनिस्टर राजनाथ अमदी गुजरात चीफ मिनिस्टर विजय रूपानीना खनमिनख्रे ngasigidamakta di imes paudam matang asilusinjari miyamba mukahna kurumjari